ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯤꯡꯁꯥꯕꯤꯒꯤ ꯃꯁꯨꯅꯨꯄꯤ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯨꯔꯤꯛꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯩꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯆꯠꯄꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯏꯊꯣꯔꯛꯄꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯉꯥꯡ ꯑꯃꯈꯛꯅ ꯂꯩ ꯆꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ, ꯂꯩꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯨꯅ ꯃꯆꯥꯏꯕꯦꯝꯃꯗ ꯊꯦꯡꯕ ꯌꯥꯗꯦ." ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯄꯠ ꯊꯗꯠꯂꯒ ꯃꯅꯥꯏ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯑꯉꯥꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯩꯗꯨ ꯄꯤꯕꯗꯣ ꯃꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏ ꯑꯗꯨꯅ ꯂꯠꯂꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯍꯛꯊꯦꯡꯅ ꯊꯦꯡꯅꯕꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯇꯧꯅꯔꯛꯇꯕ ꯑꯣꯏ, ꯃꯗꯨꯅ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ." ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯅꯣꯛꯂꯒ, "ꯑꯩꯗꯤ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯏꯜꯂꯣꯏꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥꯗꯨ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯥꯅ ꯊꯛꯅꯕꯗꯨ ꯄꯨꯔꯒ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯂꯧꯔꯝꯃꯤ, "ꯑꯕꯨꯡꯉꯣ, ꯇꯞꯅ ꯆꯠꯂꯣ, ꯇꯨꯅꯤ." ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ, ꯑꯉꯥꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯕꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯃꯄꯥꯕꯨꯡ ꯄꯨꯔꯤꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯅꯣꯛꯂꯒ ꯃꯄꯥꯕꯨꯡꯗꯨ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯟꯊꯧ, ꯂꯩ ꯆꯕꯨꯟꯁꯤ ꯐꯖꯗ꯭ꯔꯥ? ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯅꯤ." ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯩ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯐꯖꯩ, ꯑꯗꯨꯕꯨ ꯏꯆꯥ ꯊꯣꯏꯕꯤ, ꯅꯍꯥꯛꯅ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯅ ꯆꯠꯄꯁꯦ ꯏꯄꯥꯅ ꯄꯥꯝꯗꯦ꯫ ꯅꯪꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯈꯟꯕꯗ ꯏꯄꯥ ꯌꯥꯝꯅ ꯋꯥꯏꯅꯦ." ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯊꯧꯁꯥꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯆꯝꯖꯕ ꯃꯇꯧꯗꯨ ꯅꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯇꯨ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯂꯒ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯒꯤ ꯃꯤꯇꯝ ꯂꯣꯏꯅ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯜꯍꯜꯂꯝꯗꯦ꯫ ꯃꯗꯨ ꯄꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯜꯍꯟꯕ ꯄꯥꯝꯃꯨꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯊꯕꯛ ꯁꯨꯅꯕ ꯏꯁꯨ ꯅꯨꯄꯤ ꯁꯛꯅ ꯌꯣꯛꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯃꯥꯒꯤ ꯂꯩꯐꯝ ꯎꯃꯪꯗꯨꯗ ꯎꯊꯛꯇ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗ ꯆꯦꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯤ ꯃꯃꯥ ꯃꯄꯥꯕꯨꯡ ꯀꯥꯏꯅꯕꯒꯤꯅꯦ, ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯀꯤꯕꯒꯤꯅꯦ ꯍꯤꯛꯅ ꯍꯤꯛꯅ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯁꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯦꯝꯕꯗꯒꯤ ꯀꯞꯄꯗꯨ ꯈꯔ ꯐꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯇꯣꯝꯕꯤ, ꯀꯞꯄ ꯇꯣꯛꯂꯣ꯫ ꯑꯕꯣꯛꯅ ꯏꯁꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯆꯥꯔꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯧꯕꯅꯤ."
ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨ ꯊꯣꯛꯇꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯤꯡꯁꯥꯕꯤꯗꯨꯅ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯕꯨ ꯃꯁꯨ ꯅꯨꯄꯤ ꯁꯛꯅ ꯌꯣꯛꯂꯝꯃꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯎꯊꯛꯇ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯃꯇꯣꯝꯗ ꯍꯦꯛ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯁꯥꯕꯤꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯇꯣꯝꯕꯤ ꯑꯕꯣꯛ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯨꯈꯤꯒꯦ ꯅꯍꯥꯛ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯁꯥꯕꯤꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯔꯨ ꯁꯥꯗꯦꯡꯕ ꯆꯠꯂꯝꯃꯤ ꯃꯇꯝꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯒꯤ ꯂꯩꯕꯥꯛꯇ ꯊꯨꯡꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇꯕꯨ ꯎꯔꯝꯗꯦ ꯃꯇꯧꯗꯨꯗ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇꯕꯨ ꯎꯕ ꯐꯪꯗꯦꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯗꯨ ꯂꯩꯕꯥꯛ ꯑꯗꯨ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯑꯁꯣꯝꯗꯅ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯏꯔꯨ ꯁꯥꯗꯦꯡꯕ ꯂꯣꯏꯔꯕꯗ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯤꯡꯁꯥꯕꯤꯗꯨꯒꯤ ꯎꯊꯛꯇ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕꯒ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗ ꯍꯦꯛ ꯆꯠꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗ ꯏꯔꯨ ꯁꯥꯗꯦꯡꯕ ꯆꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯁꯥꯕꯤꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯊꯔꯝꯃꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯕꯨ ꯏꯁꯥꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ ꯑꯅꯛꯄꯗ ꯏꯄꯨꯠꯀꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯁꯤ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯂꯩꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗꯒꯤ ꯃꯈꯨꯅ ꯏꯁꯤꯡ ꯌꯥꯔꯒ ꯊꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕ ꯃꯁꯥꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯂꯕꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯦ ꯇꯥꯅ ꯐꯝꯊꯗꯨꯅ ꯂꯩ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯃꯈꯨꯠꯇ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯧꯔꯛꯂꯝꯃꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯎꯕꯗ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯁꯨ ꯉꯛꯂꯝꯃꯤ ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯝꯃꯤ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯐꯠꯈꯤꯗ꯭ꯔꯕ ꯍꯤꯡꯁꯥꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯂꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯅ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯕꯨ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯕꯅꯣ ꯃꯐꯝꯁꯦ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯏꯕꯨꯡꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯪꯉꯛꯂꯤ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯅ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯏꯆꯥ ꯑꯩꯕꯨꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ ꯂꯝ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯔꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯊꯛꯂꯝꯕꯅꯤ ꯑꯗꯣ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯒꯦ ꯏꯆꯜꯅ ꯑꯩꯕꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯂꯨ ꯍꯥꯏꯕꯕꯨ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯅ ꯇꯅꯤꯛ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡ ꯃꯐꯝꯁꯦ ꯑꯆꯝꯕ ꯃꯐꯝ ꯅꯠꯇꯦ ꯍꯤꯡꯁꯥꯕꯤ ꯑꯃꯒꯤ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯎꯃꯪꯅꯤ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯅ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯛꯄꯨꯗꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯆꯥꯗ꯭ꯔꯤꯕ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯅ ꯃꯥꯒꯤ ꯍꯧꯈ꯭ꯔ ꯋꯥꯔꯤꯗꯨ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯗ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯍꯤꯛꯅ ꯀꯞꯂꯒ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯆꯥ ꯑꯗꯨꯒꯤ ꯊꯣꯏꯅ ꯋꯥꯒꯅꯨ ꯑꯩ ꯑꯁꯤꯁꯨ ꯑꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯩꯋꯥꯇꯤꯟ ꯋꯥ ꯍꯩꯔꯕ ꯑꯃꯥꯏꯕ ꯀꯌꯥꯅ ꯁꯤꯟꯇꯥꯛ ꯁꯤꯟꯅꯝꯍꯜꯂꯤꯕ ꯃꯖꯥꯏꯕꯨꯡꯉꯣꯅꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯍꯌꯤꯡ ꯍꯦꯛꯇ ꯑꯣꯜꯂꯒ ꯂꯣꯏꯔꯦ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝ ꯂꯤꯛꯂꯥꯗꯨ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕꯗꯨ ꯈꯔ ꯐꯥꯊꯔꯝꯃꯤ
ꯑꯗꯨꯕꯨ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯊꯣꯏꯅ ꯇꯥꯔꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ ꯅꯨꯡꯉꯥꯏꯇꯅ ꯃꯗꯨꯒꯤ ꯄꯥꯝꯕꯩ ꯂꯩꯔꯕꯗꯤ ꯈꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ, ꯍꯣꯔꯦꯟ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯦꯛ ꯍꯜꯂꯛꯄꯗ ꯅꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯣ꯫ ꯃꯇꯝꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯣ꯫ ꯃꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯍꯥꯏꯗꯣꯔꯛꯀꯅꯤ꯫ ꯃꯗꯨ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ." ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ꯫ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯨꯡꯁꯨ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯕꯥꯅꯤ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯎꯊꯛꯇ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯗ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯕꯨ ꯍꯌꯤꯡ ꯑꯣꯟꯗꯨꯅ ꯂꯩꯔꯣ, ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗꯨ ꯈꯨꯗꯛꯇ ꯍꯌꯤꯡ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯤꯡꯆꯥꯕꯤꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯉꯪꯂꯝꯃꯤ, "ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯂꯦ, ꯃꯤ ꯆꯥꯅꯤꯡꯉꯦ." ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯕꯣꯛ, ꯃꯐꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯥꯏꯕꯪ ꯃꯤꯅꯣ? ꯑꯕꯣꯛꯅ ꯅꯝꯂꯤꯕ ꯃꯤꯍꯤꯡ ꯃꯅꯝꯗꯨꯗꯤ ꯅꯁꯨ ꯑꯩꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯕꯣꯛꯅ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯅꯁꯨ ꯑꯩꯕꯨ ꯑꯣꯏꯅ ꯆꯥꯕꯤꯕ ꯇꯥꯕꯅꯤ." ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯉꯥꯎꯕꯤ, ꯏꯁꯨꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯆꯥꯗꯣꯏꯅꯣ? ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯑꯣꯏꯔꯗꯤ." ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯤꯍꯤꯡ ꯃꯅꯝꯁꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯥꯟꯈ꯭ꯔꯦꯗ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥ ꯉꯁꯥꯏ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ ꯁꯨꯁꯨꯠ ꯀꯞꯄꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯁꯨ ꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯁꯨꯠ ꯀꯞꯄꯤꯗꯨꯅ? ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯦ? ꯏꯁꯨꯒꯤꯗꯤ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯑꯕꯣꯛꯇ ꯍꯥꯏꯌꯨ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯅ ꯀꯞꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯕꯣꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯕꯣꯛꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯗꯤ, ꯅꯁꯨ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯗꯤ ꯅꯁꯨ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ?" ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯎꯕꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯨꯠ ꯇꯧꯅ ꯀꯞꯄꯤꯕꯗꯨꯗꯤ꯫ ꯌꯦꯡꯉꯣꯏ, ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯊꯝꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯆꯧꯕ ꯑꯁꯥꯡꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯗꯨ ꯃꯥꯒꯤ ꯃꯈꯣꯡꯅꯤ, ꯃꯗꯨꯅ ꯇꯦꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯈꯣꯡ ꯇꯦꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯛꯂꯥꯡꯅ ꯌꯥꯜꯂꯤꯕ ꯂꯤꯔꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯂꯤꯔꯨꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯅꯤ, ꯂꯤꯔꯨꯡ ꯑꯗꯨꯅ ꯇꯦꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯈꯨꯠ ꯇꯦꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯒꯥꯏ ꯃꯊꯛꯇ ꯂꯩꯔꯤꯕ ꯇꯨꯝꯕꯥ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯇꯣꯝꯕꯤ, ꯌꯦꯡꯉꯣꯏ, ꯑꯥꯗꯒꯤ ꯇꯨꯝꯕꯥꯁꯤ ꯎꯔꯦꯗꯅ, ꯃꯁꯤꯅ ꯑꯕꯣꯛꯀꯤ ꯀꯣꯛꯅꯤ꯫ ꯃꯁꯤꯒꯤ ꯇꯨꯝꯕꯥꯁꯤꯅ ꯍꯦꯛ ꯀꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯅꯕꯣꯛ ꯑꯩ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯛꯀꯗꯕꯅꯤ꯫ ꯅꯕꯣꯛ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯒꯤ ꯄꯨꯛꯅꯤꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯄꯥꯝꯕꯩ ꯂꯩꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯅꯨꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯗꯣ ꯊꯣꯡꯒꯠꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯤ ꯃꯂꯤꯛꯂꯥꯗꯨ ꯃꯥꯅ ꯆꯥꯅꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯊꯥꯡꯒꯠꯄ ꯍꯧꯔꯝꯃꯤ꯫
Nasayda masumabena sanaribu waridu haying ondun lairiba mazaibunga thobana loina tarami. Mazaibunga thobagi pukningda asumna khalami. Hingchabi nang nungai ni ba haying nung hek an kisano khongni bana. Asumna numit adusu loikirami mathangi ayukta hingsabi du nungtigi magi mathau oiriba masinjak thibadu chatnabu hotnarami. Mahakna chatringaida mazaibe maliklada chathokano hairamlaga pairaga chatkirami. Hingsabi aduna hek chatkibaga haying onduna leiramba mazaibunga thobadu magi hanagi saktamda hanjilaktuna mazaibe maliklada onsilaga asumna hairai. Ija hojikmak hingsabi dugi makhong oiriba khongdrumdo hana thangna kaktalasi. Asi haiduna makhoi anina sagai mathakta kairak tharga kakhatlaga khongdrum adubu thangni yankhairami. Matamduda nakala maromdana hingsabidu ahangba malangda wangna pairaga leimaida kari kari sa usekle haiduna yenglami. Hingsabiduna iroi kharobi ama urami. Madudagi hingsabiduna iroi kharobi adugi manakta yangna paisilakpu matamda khanghaudana magi makhong animak prek prek teklaknami. Matamduda hingsabidu khangle magi makhong oiriba khongdrumdu liklana thangni yankhairi haiba. Hingsabiduna masinda asumna sonjai. Iya ainadi mabu chathokpa pamuduna thamlaga aigi ikhong thudek pasai khangani leiramuna. Asi haiduna hingsabidu ngarang ganglaga mayum tamna pairaklami. Asumdana mazaibunga thoba masung mazaiba malikla anidu khongdrumdu thangni yankhaiba loibaga mazaibunga thobana phaklangna yaliba lirung adu amuk mayaida break launa thudeklami. Lirung adu hek thudekpaga paidun lakliba hingsabidugi makhut sayeng animak teklami. Maduda hingsabidu naheduna masinda sumna sonjai. Iya aigi khut sayeng animak su thudekle leiramuk khangani aina kari tawba ngamba haibdo khanghange. Asi haiduna hingsabidu paisilakpada mazaibe maliklaga mazaibunga thobaga punna leirambadu laptangna urami. Tawriba matawduda hingsabidu mai hauna sauba haibadu oirami. Hingsabidu sauna khonjel hauna asumna lawraklami. Lamketbi abok haina kausinaraga tamba oiba asiga nangalaktunaraga aibu hatki khanba leiramu khangani. Asi haiduna hingsabidu ngangduna makhoi ani tamna paisilaklammi. Matamduda mazaibunga thobana hingsabidugi tumba adu laimaida pop langna thadei. Tumba adu laimaida tangkhai tana kairami. Madudagi nganglaga paisilaklama hingsabidu makok kairaga laimaida padrak langna takhirami. Asum tawna mazaibunga thobana mazaibe maliklabu hingsabidugi makhutagi kanbirami. Hingsabiduna sikrabada mazaibe maliklana hingsabidugi cheksina thamliba tabu adu koyot otuna karino amakana thiri. Mazaibe maliklagi matawduda mazaibunga thobadu ingangakna asum hairai. Ija nangna thiridubu karino. Mazaibunga thobagi wadu tabada mazaibe maliklana asumna khumlai. Ibung aigi ima pabung amasung libak miyambu nungi mitam olibada taiba miyamu olaknaba makoida chaisingadaba laiwa yaroba isingduni aina thirisi. Hingsabi sina masigida busida lotlaga thammani aduni aina thirisi. Mazaibunga thaubasu yausinduna tabu aduda koyo otuna thiba hurami. Kona thangda tabu adugi makha ithang thangna makhum panba utong ama thengnarami. Utong adu ubada mazaiba maliklana harauna. Ibong asigi utong si yariba isingsini masi chasilabudi nungi mitam oliba aigi ima pabong amadi lebak miyam pumnamak hanagi matagom taiba mi oiragadabani. Mazaibe maliklagi wadu tabada mazaibunga thobana taha asumna khumlai. Ija adu oiradi utongdu pairo thuna makoina leibadumna chalasi. Asi haiduna makhoi anidu mazaibe maliklagi mama mapabung amadi libak miyamna nungi mitam ondun leiriba mafam adomda laklami. Mazaibe malikla mabu pokpi mamaibe ma amadi mapabungna nungi mitam ondun leiriba adugi manakta changlaga kaptuna asumna hairai. Ima babung matam asuk sangmada nakoibu thadokna chalubagi nasabuga piyuko. Asi haiduna mazaibe maliklana utong aduda yauriba laiwa yawba ising aduna mama mapagi nungi mitam aduda saisilami. Madu loibaga mazaibe malikla amasung mazaibunga thauba makhoi anina
ꯎꯇꯣꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯃꯃꯥ ꯃꯄꯥꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯄꯥꯕꯨ ꯅꯤꯡꯊꯧꯅ ꯄꯨꯔꯤꯛꯂꯥꯏꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯅ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯊꯣꯏꯕꯤ, ꯇꯝꯕ ꯑꯣꯏꯕꯁꯤꯗꯤ ꯀꯅꯥꯅꯣ? ꯂꯝꯂꯦꯟ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ?" ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯄꯟꯊꯧ, ꯏꯕꯨꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯧꯕ ꯀꯧꯏ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯏꯕꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯉꯁꯤ ꯅꯆꯥꯅ ꯄꯂꯦꯝ ꯄꯟꯊꯧꯕꯨ ꯎꯕ ꯐꯪꯖꯔꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯃꯃꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯄꯥꯕꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯒꯠ ꯋꯥꯍꯩꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯃꯐꯝꯗ ꯊꯥꯖꯔꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯏꯀꯥꯏꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯟꯊꯧꯕꯨ ꯉꯥꯎꯔꯕꯣ? ꯏꯕꯨꯡꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦꯁꯨ ꯈꯪꯗꯅ ꯄꯟꯊꯧꯅ ꯍꯦꯛꯇ ꯂꯦꯞꯊꯣꯛꯂꯤꯗꯨꯕꯣ? ꯏꯕꯨꯡꯅ ꯀꯔꯤ ꯈꯜꯂꯝꯅꯤ?" ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯁꯤ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ? ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯏꯄꯥꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯤ." ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯅꯣꯛꯂꯒ ꯃꯍꯥꯛꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯁꯤꯜ ꯂꯥꯡꯂꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯂꯨꯍꯣꯡꯕꯁꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯁꯦ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯖꯈ꯭ꯔꯒꯦ." ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯅ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯗꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯃꯥꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯐꯔꯕꯅꯤ꯫ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯃꯥꯅꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯕꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅ ꯍꯤꯡꯆꯥꯕꯤꯒꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯕꯅꯤꯅ ꯃꯥꯕꯨ ꯐꯅ ꯉꯥꯡꯅꯕꯤꯔꯣꯏ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯏꯆꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯗꯧ ꯁꯔꯨꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯕꯁꯤꯅ ꯐꯔꯕꯅꯤ." ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯒ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯂꯩꯕꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯆꯥꯗꯨ ꯂꯩꯋꯥ ꯇꯧꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯅ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯄ ꯅꯨꯄꯤꯅꯤ." ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯃꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯄꯥꯕꯨꯡꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥ ꯃꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯃꯆꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯃꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯨꯡ, ꯂꯤꯛꯂꯥꯕꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯅꯤ꯫
ꯂꯤꯛꯂꯥꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯒꯤ ꯑꯩꯒ ꯊꯦꯡꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯊꯣꯏꯅ ꯇꯧꯔꯔꯣꯏ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯆꯤꯡꯅꯒꯅꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗ ꯑꯔꯥꯟꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯇꯣꯉꯥꯟꯅ ꯎꯃꯪꯗ ꯊꯝꯈꯤꯅꯕ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯊꯥꯖꯗꯨꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯎꯃꯪꯗ ꯇꯣꯉꯥꯟꯅ ꯊꯝꯈꯣ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯃꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯜꯂꯤ꯫ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯎꯃꯪꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯠꯀꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯁꯥ ꯁꯥꯒꯟꯗꯨ ꯅꯣꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯎꯃꯪꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯤꯜꯂꯨꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛ ꯎꯃꯪꯗ ꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯃꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯎꯃꯪꯗ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕు ꯎꯃꯪ ꯑꯗꯨꯗ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯎꯃꯪꯗ ꯊꯤꯟꯗꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗꯨ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯅꯕ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗꯨ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯅ ꯊꯦꯝꯅꯧꯗꯨꯅ ꯇꯧꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯅ ꯐꯝꯅꯥꯏꯄꯨꯔꯦꯜꯗ ꯋꯥꯐꯝꯗꯨ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗ ꯅꯅꯥꯏ ꯑꯩꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟꯗꯥꯒꯗꯧꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯖꯥꯏꯕꯦꯝ ꯑꯗꯨ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯂꯥꯟꯗ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯖꯤꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗꯨ ꯅꯝꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯔꯛꯄꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯒ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯒ ꯂꯣꯟꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯂꯣꯟꯅ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯅ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯜ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯒ ꯌꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯁꯤꯟꯅꯔꯤꯕ ꯂꯥꯂꯣꯡ ꯑꯁꯦ ꯈꯪꯗꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯕꯅꯤ꯫ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯅꯅꯥꯏꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕ ꯑꯃꯁꯨꯡ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯨ ꯍꯥꯟꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯍꯧꯗꯕꯅ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯂꯝꯃꯤ꯫ ꯐꯝꯅꯥꯏꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯎꯃꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯊꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯎꯃꯪꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯀꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯤ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯇꯔꯥꯝ ꯇꯧꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇ ꯄꯦꯟꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯐꯝꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯅ ꯂꯤꯛꯂꯥꯕꯨ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯣꯅꯨꯡ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯐꯝꯅꯥꯏ ꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯒꯤ ꯃꯁꯥꯗ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯜꯍꯟꯕ ꯉꯝꯕ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯐꯝꯅꯥꯏ ꯄꯨꯔꯦꯜ ꯆꯥꯎꯊꯣꯏꯗꯨ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯃꯃꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏꯁꯤꯡꯗꯨ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯐꯪꯖꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯆꯥꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯇꯝꯗꯨꯅꯤ ꯅꯆꯥꯅ ꯉꯥꯏꯔꯤꯕꯁꯤ." ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯃꯥꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯃꯍꯥꯛꯀꯤ ꯎꯃꯪꯒꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡ ꯑꯊꯧꯕꯒꯤ ꯃꯄꯥꯕꯨꯡ ꯃꯃꯥꯏꯕꯦꯝꯃ ꯑꯃꯁꯨꯡ ꯊꯧꯕꯒꯤ ꯂꯣꯏꯅꯕꯤ ꯄꯤꯌꯥꯏꯅꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯕꯥꯛ ꯑꯗꯨ ꯑꯐꯕ ꯅꯤꯡꯊꯧꯅ ꯋꯥꯌꯦꯟꯕ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫